Marup mayam masigi digital won asida aikogi tungi yumburen oigataba nahasing ase haibadi sahi 18 to 23 24 asigi marakta lairiba generation asina pattaba hainabi kayada edik oili masigi marumda mama mapanasu aikoisu nongmata khanjalude yamna pattaba hainabi Mustarbasion asini aduna topic asi nainajungi mamangdo channel asi nauna thengnaba oiragadi subscribe tausanbiramo ahanbada Mustarbasion haibasi karino kayam yamna aikogi pusida masina akaiba pipage amadi matau karamna pattaba hainabi asi thadokadage Mustarbasion haibasi physically man and female ani asi mari amata lainadabi masa matomta haibati nupa natraga nupi makoi masana masagi private part dagi nungaiba phangba adugumba thawung amani masigi pattaba hainabi asina aikogi punsida kayam yamna akaiba pige haibada ahanbada masigi pattaba thabak asi dawriba mi ado yamna tanba yamna sokthaganba masi nomagi tawgadaba thabakta yamna akaiba piba masana tension laiba asi thoi haina research sorkayana amadi medical science na report tawri asitasu natana maintain effect tasu yamna sokhalapa oithoi overthinking yamna tawba mi puningdaba masana masada thajadaba anxiety level wankhalakpa asi thokhalli masigi pattaba hainabi asina nangi study or relationship ta aid upon purpose oi thokhalli aduna Mustarbasion tawriba mi yauragadi laiwa manga khak season masigi nangi punsida hak amagu mathau tohlakani haibasi senen asigi thajaba amaga loinana hairi nangna tawgadaba asi 30 days nongmata soidana tawgadabani masigi laiwa manga asi ahanbagi asina nang nasa asi thabak yana jinhanba mathau tai any hiramda oibe yai lair paba sanaba natraga marup singa punna laminnaba aduga yariba makai natomta leitanaba hotnaba nang nasa asi masina nangi wakhalda phattaba hainabi adu kauthohalakpada mateng panggadoribani anisuba asida lairiba asina nunti numit khudingi ayuk nganna haugattuna exercise tawba amadi running tawba loiraba matung pamjaba lairik comic book oiro page ani dagi ahum phawbadi panaba hotnaba ahum subada pornography yengba lepa amasung YouTube oiro Instagram oiro Facebook oiro karigumba thunnikpi reels thabak haibi reels oiro hairiba content sing asi yariba makai nangi phol aduda block tongnaba hotnaba number 4 suba asidana nangi goal thamba haibadi small goals haibadi nongmagi afaba thabak tawba hairiba mayam asi tawnaba hotnaba manga suba asidana hakhriba mathakki point mari asi dagi hena maru oi karigumba point manga suba asi tawdrabadi punama aremba oigadoribani aduna manga suba asidi self control hairiba asi yamna maru oi kariguma nangna mathakta haikriba pankriba mayam asi self control asi yaudrabadi punama aremba oigadoribani aduna 30 days khangbaga loinana tawrabadi suksor soidana hak amugum ohelakani aduna video asi matang asida losinjarage mayamgi apamba video comment section na thambiram amadi channel asibu support tausenbiramo